Nasi relief fund niamda sinabasi kita mukta silamdam sile relief fund ki committee ko phaile na thaga jabolan la kai chi club mara papi marwan village authority edu kai every congress ki unit congress committee bana mangna hosi ki harba khanas la amaga chahung ga mathu sinebe basi kita mukta sai ko phaile thaga chari loina na hogi saina muk khudakta niamda ebona piri relief fund jala kai ki mukta hangjabani asi khudakta niamda sinajagre adu gasi marathana sakat amuna ina appeal tawjeri madudi hoji laiba corona virus number morga lockdown number morga koi lairaba no mo su chaje bu kam thing war ko tanja sida sai khoi gi MLA local area development fund sahim dal pa crore ani ni tangai phadana crore matoi su na ta la yang khai da su amu chamai mamang du hajagre kai thok piraga ngasai gi chaptana lai ga daba khan ga daba item list tu sakana cabinet na order ma thok piraga chap chaba pochi paisa ji pan do huran ba yadana ba particular dukan mai ming ba yauna wholesaler mai ming yauna madu tawbiraga curriculum na cabinet sembiraga adum tawbiu kari gino babu corona virus mara mara cha danga letana siune mechema awana ta kan da haying community hall sabane pisa thadari ba lambi sena na ba tawrei ba dagi hall chana na ba di mara sang chana wakse chana ta mi litra kan kari kan gani mara na sarkar ga mafan na appeal tawjin ngse hayeng tanja saring sida wani tanja sida ne tangai phadna karoro mam ta thadok piraga madu thadok be pisa chana chap chap specific point sina tra to sina ba yaroi haibe कार्यक्रम दुजन दोन दो सेमिरगा असुम ले थदोन बियो मरम दी करिनेबु हयंग लैत्रा कांदा मियुबा जातिसिना हेक पुमांग मंग कांदु दति masagi community hall sargai kani koila sargai kani mai thalag kari kana ising lergai kani adu gi matau ji tangai pa puk yaw ta kan dadi hei mapan tholor kan dadi sarkar na simi ba stay at home hai bado madu one thole wai lockdown tor jai sidu le loi thol kan madu hen awa ba legeni maraban hariba MLA local area development fund sahim da crore ani ni tangai phadan lag yang khai den karom ta bak thadok pi raga madu gi chap chap specific lege da khang da ba tangai ban de tu de chang da masak singdo madu do chap chan order ma thok pi raga to bi wa ngasi amana jo ai appeal tawjeri manipur se automatic am serious hobi am lairaba state na masile ta hodari ase khoi punsi awaban nang paya hedna sunu thamjage manipur da leba praja khudi maki mafan lain hygienic base warasu wana khoi panama thakana thopiri ba lockdown tawjeri tawiri ba mapan thopiri ba se masile na upai chuklai leroi maramaduna yumda lengdana mapan thokdana warasu wana ngasi cheng gi ama cha do bodo kitang han nabiraga kitang khaibiraga ading ngasi alu kiji makham cha do kitang han nabiraga na tingda sang kitang cha na man sangdokni haiba laabne lockdown je sangdokni di curfew sangdokni haiba laabani na mase khalaga oja section pune ma appeal tawjeri khwai degi habadi stay at home haiba se masigi damuk ngasi aina relief pan hangjari ba miyam tana chana thangba yenjari ba se mapan thokdan namni marabana sin dang miyam da appeal tawjeri na sum teni thank you